ꯅꯨꯡꯁꯤꯔꯗꯤ ꯁꯛ ꯐꯣꯡꯗꯣꯛꯑꯣ ꯑꯩꯁꯨ ꯌꯥꯈꯤꯗꯕ ꯉꯝꯗ꯭ꯔꯦꯅ ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯥꯔꯥꯁ ꯄꯣꯔꯣꯝꯄꯥꯠꯇꯅꯦ ꯁꯤ ꯀꯩꯅꯣ ꯖꯦꯅꯤꯝꯁꯀꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯐꯥꯁ ꯐꯨꯗꯇꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣ ꯗ꯭ꯔꯃꯥꯁꯤꯡꯗ ꯌꯥꯎꯕ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯛ ꯑꯣꯏꯅ ꯎꯕꯗꯤ ꯑꯝꯇ ꯐꯪꯗꯦꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯕꯤꯈꯤꯕ ꯑꯣꯗꯤꯑꯣ ꯗ꯭ꯔꯃꯥ ꯑꯃꯒꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯑꯃꯗꯤ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯨꯗꯣ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯏꯟꯇꯤꯔꯤꯌꯔ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗꯨꯒꯤ ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯎꯠꯆꯔꯛꯀꯦ ꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝꯄꯥꯠ ꯖꯦꯅꯤꯝꯁ ꯂꯩꯕꯗꯣ ꯃꯌꯥꯝ ꯖꯦꯅꯤꯝꯁꯁꯦ ꯁꯤꯗ ꯂꯩꯔꯦ ꯖꯦꯅꯤꯝꯁ ꯒꯦꯠ ꯑꯥꯗ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁ ꯔꯣꯝꯗꯩ ꯊꯣꯛꯂꯛꯑꯒꯅ ꯌꯦꯠꯂꯣꯝꯗ ꯁꯥꯔꯥꯁꯑꯅ ꯆꯥꯎꯅ ꯊꯥꯔ ꯂꯩꯕꯅꯦ ꯃꯌꯥꯝꯁꯨ ꯁꯤꯗꯩꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯄꯤꯌꯨ ꯑꯆꯥꯄꯣꯠ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯔꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ 시도는 안 했는데요. 제로 있나 진짜 힘들어. ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯇꯥ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯇꯥꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯛꯅ ꯁꯥꯠꯄꯤ ꯄꯥꯔꯠ 1ꯒꯤ ꯍꯦꯔꯣ ꯑꯃꯗꯤ ꯍꯦꯔꯣꯏꯟ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯨ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯍꯟꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯨꯜꯂꯤꯁꯦ ꯁꯥꯔꯥꯁ ꯀꯦꯐꯦꯗꯅꯦ ꯃꯌꯥꯝꯅ ꯉꯁꯤ ꯒꯦꯗꯔ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯛꯅ ꯁꯥꯠꯄꯤ ꯄꯥꯔꯠ 2 ꯊꯣꯛꯀꯗꯧꯔꯦ ꯁꯦꯞꯇꯦꯝꯕꯔ 14 ꯄꯨꯡ 7ꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯁ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯖꯒꯗꯧꯔꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜꯒꯤ ꯂꯤꯡ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯦꯅꯦꯜꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯁꯟ ꯃꯈꯥ ꯇꯥꯕ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯁꯥꯔꯥꯁꯀꯤ ꯀꯣꯐꯤꯁꯦ ꯍꯥꯟꯅ ꯍꯧꯔꯦ ꯌꯦꯡꯃꯤꯟꯅꯁꯦ ꯑꯝꯇ ꯀꯣꯐꯤ ꯍꯥꯟꯅ ꯑꯩꯒꯤꯅꯦ ꯏꯇꯥꯎ ꯑꯗꯨꯒ ꯅꯛꯅ ꯁꯥꯠꯄꯤꯒꯤ ꯇꯥ ꯆꯥꯎꯔꯦꯟ ꯁꯤ ꯂꯩꯖꯔꯦ ꯃꯌꯥꯝ ꯇꯥ ꯆꯥꯎꯔꯦꯟꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛ ꯅꯤꯡꯊꯧꯖꯝ ꯆꯤꯠꯇꯟꯖꯝ ꯀꯣꯟꯆꯣꯟ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯃꯆꯥꯗꯒꯤꯅꯤ ꯑꯗꯨꯒ ꯏꯁꯥꯃꯛꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ BWDꯗ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯩ ꯌꯥꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯏꯟꯖꯤꯅꯤꯌꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯣꯕꯤꯁꯨ ꯐꯣꯂꯣ ꯇꯧꯕ ꯁꯤꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯊꯣꯏꯕꯤꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯤꯛꯅꯦꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯄꯦꯟꯗꯨꯕꯤ ꯌꯥꯏꯈꯣꯡꯑꯅ ꯑꯗꯣ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯗꯗꯤ ꯁꯤꯇꯜ ꯌꯥꯏꯈꯣꯡꯗ ꯂꯩꯕ ꯑꯩꯁꯦ ꯈꯨꯔꯥꯏ ꯆꯤꯡꯉꯝꯕꯝ ꯂꯩꯀꯥꯏ ꯌꯥꯏꯈꯣꯡ ꯂꯩꯔꯛꯇꯒꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯩ ꯇꯧꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯁꯦ DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯇ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯇꯧꯔꯦ 5th ꯁꯦꯃꯤꯁꯇꯔ ꯑꯣꯏꯗꯣꯏꯕ ꯃꯅꯤꯄꯨꯔꯤꯁꯦ ꯃꯩꯇꯩ ꯃꯌꯦꯛ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯑꯣꯀꯦ ꯃꯩꯇꯩ ꯃꯌꯦꯛꯇꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯃꯩꯇꯩ ꯃꯌꯦꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯅꯤ ꯃꯨꯠꯈ꯭ꯔꯅꯤꯅ ꯃꯌꯥꯝ ꯄꯥꯈꯠꯅꯕꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯅꯔꯁꯀ ꯇꯧꯔꯒ ꯃꯈꯥ ꯁ꯭ꯇꯗꯤꯁ ꯃꯌꯥꯝ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯃꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯅꯛꯅ ꯁꯥꯠꯄꯤꯒꯤ ꯑꯇꯩ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯁꯤ ꯂꯩꯖꯔꯦ ꯃꯌꯥꯝ ꯃꯊꯪ ꯑꯝꯇ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤꯁꯦ ꯏꯔꯣꯡ ꯋꯥꯏꯌꯨꯕ ꯑꯩꯒꯤ ꯃꯤꯡꯅ ꯁꯤꯡꯉꯥꯝꯕꯝ ꯚꯥꯁꯀꯔ ꯑꯩꯒꯤ ꯃꯤꯡꯅ ꯄꯔꯃꯦꯁꯔ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯤ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯖꯔꯦ ꯀꯝꯄ꯭ꯂꯤꯠ ꯇꯧꯖꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯗꯔ ꯗ꯭ꯔꯃꯥꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯋꯥꯔꯤꯁꯦ ꯏꯟꯖꯕ ꯍꯥꯏꯇꯥꯔꯦ ꯁꯣꯔꯤ ꯔꯥꯏꯇꯔꯁꯨ ꯂꯩꯖꯕ ꯑꯗꯨꯒ ꯗꯤꯔꯦꯛꯁꯟ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯗ꯭ꯔꯃꯥꯁꯦ ꯗꯤꯔꯦꯛꯁꯟ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯛꯅ ꯁꯥꯠꯄꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯨꯊꯣꯛꯄꯤꯕ ꯂꯩꯔꯕ ꯑꯩꯈꯣꯏ ꯑꯩꯁꯦ ꯑꯩꯅ ꯍꯧꯖꯔꯛꯄꯁꯦ ꯐꯦꯁꯕꯨꯛ ꯔꯥꯏꯇꯔꯅ ꯍꯧꯖꯔꯛꯄꯅꯤ ꯋꯥꯔꯤ ꯐꯦꯁꯕꯨꯛ ꯏꯔ ꯍꯧꯖꯔꯛꯄꯅꯦ ꯂꯥꯏꯛ ꯐꯗꯅ 2018ꯗꯅꯦ ꯇꯣꯝꯊꯤꯟꯗꯅ ꯐꯤꯂꯝ ꯑꯃ ꯈꯪꯉꯦ ꯁꯤꯂꯩꯕꯅ ꯁꯤꯅꯦꯃꯥ ꯇꯧꯕ ꯑꯗꯣ ꯑꯣꯖꯥ ꯑꯣꯖꯥ ꯇꯧꯕꯅ ꯁꯨꯒꯦ ꯇꯧꯕꯤꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯝꯅꯈꯤꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯈꯤ ꯐꯤꯂꯝꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯑꯩꯒꯤ ꯏꯆꯜ ꯎꯗ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣꯏꯟ ꯑꯣꯏꯕꯤꯔꯤꯁꯦ ꯃꯥꯒ ꯇꯧꯔꯒ
나무 또 진짜 나무 또 short film도 거의 나무 로이저래 리스트 또 그만 아도 지금 이거는 이제 필름 이거는 그래도 막이 리스트 됐는데 픽스도 나오는데 그리고 mamang ko so drama crowd ni kasi din taw ay sabi ni na to to ba na to ko mayam na tan eh hani khambi ma ya da ti bo ti nang sabi ni program na han แมวตาจอเรนนะมันดีเจนถือกีแนมนะปั๊มนะตานะที่ว่าคุยนั่งนะสัตว์ปีให้ว่าออดิโอดราม่าด้วยตะกี้คุยออดิโอคราอามุกรีเกตตกใจแกแมวพูดในตามนี้นะสิ hꯧꯖꯤꯛ ꯐꯥꯎ ꯊꯨꯡꯈꯣꯡꯁꯤꯗ 이제 지기 게노제 다이록제 시지기 호로코기 마땅기 와리도 뷰어싱나 칸나보고 아마이나 호로코노 콜로프나 하다 하비당 하나 하비랑 ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯁꯤꯒꯤꯁꯦ ꯇꯥꯖꯥꯎꯔꯦꯟꯁꯤꯅ ꯑꯩꯅ ꯀꯣꯂꯦꯖ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯝꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯒꯦꯅ ꯈꯜꯂꯒ ꯉꯥꯏꯔꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯔꯗꯤ ꯁꯠ ꯐꯣꯡꯗꯣꯛꯑꯣ ꯑꯩꯁꯨ ꯌꯥꯈꯤꯗꯕ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯕ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯩ ꯇꯥꯖꯥꯎꯔꯦꯟꯁꯦ ꯍꯥꯜꯀꯥꯏꯔꯅꯤꯕꯀꯣ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯅꯣꯡꯁꯨ ꯆꯨꯔꯛꯑꯒ ꯅꯣꯡ ꯊꯣꯛꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯆꯤꯡꯂꯦꯟꯗꯣ ꯂꯥꯛꯑꯒ ꯑꯩꯒ ꯆꯠꯃꯤꯟꯅꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯇꯥꯖꯥꯎꯔꯦꯟꯗ ꯆꯤꯡꯂꯦꯟꯗꯣ ꯃꯁꯛ ꯇꯥꯛꯑꯝꯕ ꯃꯇꯥꯡꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯣꯂꯦꯖꯇꯣ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯐꯥꯎ ꯑꯗꯨꯝ ꯇꯥꯖꯥꯎꯔꯦꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯔꯝꯕꯗꯣ ꯉꯁꯥꯏ ꯂꯩꯐꯝꯗꯨꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯣꯏꯗꯣꯏꯕ 오케이 양 누아이 마땅 오이드네 아무가 떠비로네 ꯍꯧꯖꯤꯛꯐꯥꯎ ꯊꯨꯡꯈꯣꯡꯁꯤꯗ ꯀꯩꯗꯧꯔꯤꯅꯣ 이로이ꯕꯁꯨ ꯍꯩꯇꯦ 이야ꯏꯒꯤ ꯂꯩꯔꯥꯡꯒꯤ ꯈꯜꯂꯨꯕ ꯍꯥꯛꯁꯦ ꯀꯟꯕꯤꯅꯕ ꯂꯩꯇꯅ ꯉꯁꯤꯗꯤ 이야ꯏꯁꯤꯗ ꯏꯔꯥꯛꯅꯔꯤ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯉꯥꯛꯇ ꯀꯩꯅꯣ ꯇꯥꯖꯥꯎꯔꯦꯟ ꯃꯊꯣꯡ ꯆꯥꯗꯕ ꯑꯩꯒꯤ ꯊꯧꯁꯤꯅ ꯃꯇꯝ ꯈꯔꯗꯤ ꯅꯉꯣꯟꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯝꯕꯅꯤ ꯀꯅꯥꯅ ꯀꯅꯥꯗ ꯌꯦꯠꯂꯒꯦ ꯑꯩꯗꯤ ꯅꯪꯕꯨ ꯁꯪꯖꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯖꯕꯁꯨ ꯐꯪꯉꯤꯕ ꯅꯪꯅ ꯁꯥꯄꯤ ꯂꯩꯔꯝꯕ ꯑꯩ ꯃꯄꯨꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯇꯥꯖꯥꯎꯔꯦꯟ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ 아시안바에 그게 알아서 보자 아무에나 누아이네 보고 이제 아노버 기는 또듯이 아노버 폼듯이 시기소 대로 인정바 레벨 그게 아마니다 해지고 다이록ꯁꯦ ꯌꯥꯝ ꯐꯖ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝꯅ ꯌꯦꯡꯕꯁꯨ ꯃꯌꯥꯝꯗꯤ ꯂꯩꯌꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯔꯛꯁꯤꯗꯒꯤ ꯑꯩꯅ ꯈꯤꯇꯪ ꯀꯥꯛꯄ ꯁꯥꯎꯔꯞ ꯇꯧꯕ ꯑꯩꯈꯣꯏ ꯑꯩꯁꯦ ꯈꯔ ꯌꯨ ꯊꯛꯄꯁꯨ 사ꯕꯅꯦ 아니 생각나다 obviously ꯑꯗꯨꯕꯨ ꯀꯩꯅꯣꯅꯦ ꯃꯁꯤꯗꯩꯗ ꯀꯩꯅꯣ ꯕꯣꯝꯆꯥꯁꯤꯅ ꯑꯩꯒ ꯊꯣꯏꯕꯤꯁꯤꯒ ꯈꯪꯅꯍꯟꯗꯣꯏꯅꯤ ꯎꯅꯍꯟꯗꯣꯏꯅꯤ ꯊꯣꯡꯈꯣꯡꯁꯤꯗ ꯉꯥꯏꯔꯨꯔ ꯈꯣꯠꯂꯨꯔ ꯀꯥꯏꯅ ꯑꯁꯥꯁꯦ ꯌꯧꯕꯤ ꯁꯥꯖꯜꯂꯨꯔꯒ ꯊꯣꯏꯕꯤꯗꯣ ꯊꯣꯛꯂꯛꯑꯔꯣꯏꯒ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯩ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯗꯩ ꯏꯇꯥꯎꯗꯨꯅꯁꯨ ꯑꯗꯩ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯁꯦ ꯃꯤꯔꯥꯏꯕ ꯎꯁꯤꯠꯇꯕꯒꯤ ꯇꯥꯏꯞ ꯇꯧꯔꯒ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯝꯖꯕ ꯑꯉꯥꯡꯁꯤꯡꯗ ꯑꯖꯤꯠ ꯀꯧꯕ ꯑꯃ ꯌꯥꯎꯋꯦ ꯀꯩꯀꯥ ꯑꯖꯤꯠꯇ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯒ ꯒꯥꯔꯤꯒꯁꯦ ꯒꯔꯣꯏꯒꯤ ꯊꯧꯊꯔꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯑꯗꯥꯏ ꯃꯇꯥꯡ ꯇꯧꯖꯩ ꯑꯖꯤꯠ ꯑꯖꯤꯠ ꯉꯁꯥꯏ ꯃꯥ ꯆꯦꯟꯁꯜꯂꯦ ꯀꯩ ꯑꯩ ꯅꯨꯡꯁꯤꯗ ꯑꯗꯩ ꯃꯥ ꯁꯥꯏꯁꯟ ꯊꯕꯛ ꯇꯧꯔꯦ ꯈꯣꯠꯂꯨꯔꯦ ꯑꯗꯩ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯣ ꯌꯨꯗꯨꯕꯣ 그래서 지금 딱 차이도 떨어야지 야 하이잡으러 근데 가리가 통두어가 마는 막 같은 거 도우지다 와 저거 그냥 레오 잡아도 아도 헤로인 기조 아밤바 괜히 지금 마탄 콜로도 폼도 지기 아밤바 대로 많이 되도 ꯍꯣꯏ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯔ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯈꯤꯕ ꯃꯣꯏꯅ ꯑꯗꯨꯝ ꯊꯝꯃꯒꯦꯀꯣ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯆꯦꯟꯅꯕꯤꯗꯨꯃꯗ ꯂꯥꯛꯏꯀꯣ ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯑꯃꯗꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯣꯛꯍꯟꯈꯤ ꯑꯃꯨꯛꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯍꯟꯈꯤ 이제서 벤에서 준비해. Thank you. 아직 이거 봐도 말해. 그러면 내가 지금 많이 안 따라해도 아직 아이는 굉장히 이제고 자기 10만 원 버기 팀이 안 들고 계속 또래 비디오 거기 슈팅도 고 필름 슈팅도 그러지 히로 상난다고 히로인 상난다고 사이토리 되는 거 이신 남다 프레임 없는 플러가 거기 오디오기 되니까 많이 돼. 그래서 아양 그 생각이 시즌. 거기 오디오기 그냥 뭐 럭저리세 거기 신나마다 히로 히로인기 배우실 래 그런 신나. 아도 거기 히로 히로인지 분들 너무 다 많이 다. 히로인은 뭐 동안 하이다. 히로인은 뭐 스케줄도 많아. 동안 담아가는 거나 레프다 클럽 참조했거든요. 아들이 히로인들이 거기 액팅도 비슷하디 뭐 다이다로 딜리버리도 비슷하디 와람도 와래. sak도 우리가 거기 expression 거기 이모션 냠도 나가 또 많이 또
ꯑꯩꯈꯣꯏꯁꯦ ꯑꯥꯔꯇꯤꯁ ꯑꯣꯏꯅꯁꯨ ꯊꯣꯛꯂꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯁꯦ ꯐꯤꯜ ꯇꯧꯕ ꯋꯥꯔꯤꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯃꯥꯒꯤ ꯏꯊꯤꯜ ꯏꯍꯨꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯐꯤꯜꯝ ꯇꯧꯔꯦ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯄꯥꯀꯥꯟꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯠꯂꯝꯃꯗꯤ ꯊꯨꯝꯈꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯁꯥꯒꯠꯆꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯁꯨꯃꯥꯏꯅ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯂꯩꯒꯗꯧꯕ ꯐꯤꯕꯝ ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯎꯔꯀꯥꯟꯗ ꯃꯉꯣꯟꯗ ꯀꯩ ꯐꯤꯜ ꯇꯧꯔꯝꯃ ꯔꯤꯌꯦꯛ ꯇꯧꯔꯛꯀꯅꯤ ꯀꯥꯏ ꯑꯗꯨꯒꯨꯝꯕ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝꯗꯨꯅ ꯕꯤꯜ ꯑꯞ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯍꯟꯕꯁꯨ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯗꯤꯂꯤꯚꯔꯤ ꯇꯧꯕꯗ 3 ꯅꯠꯇ꯭ꯔꯒ 4ꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯧꯋꯦꯕ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯝꯃꯒꯁꯨ ꯃꯊꯪꯗꯨꯅ ꯃꯦꯟꯈꯠꯄ ꯌꯥꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯍꯣꯏ ꯃꯥꯏ ꯌꯦꯡꯅꯔꯒ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯑꯦꯛꯇꯤꯡ ꯇꯧꯗꯕꯒꯤ ꯈꯤꯇꯪ ꯑꯋꯥꯕ ꯂꯩꯔꯒ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯝ ꯐꯤꯜ ꯇꯧꯅꯔꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯐꯥꯎꯕ ꯊꯣꯏꯕꯤꯅ ꯆꯥꯎꯔꯦꯅ ꯐꯥꯎꯔꯛꯄ ꯁꯨꯝ ꯕꯤꯜ ꯑꯞ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁ꯭ꯇꯣꯔꯤꯁꯦ ꯑꯣꯜꯃꯣꯁ 8 months ꯍꯦꯟꯖꯜꯂꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯍꯧꯔꯛꯑꯒ ꯗꯤꯁꯦꯝꯕꯔ ꯂꯣꯏꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯒ ꯇꯧꯔꯛꯄ ꯁ꯭ꯇꯣꯔꯤꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯈꯔꯗꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯀꯦꯔꯦꯛꯇꯔꯁꯦ ꯊꯣꯏꯕꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯍꯦꯔꯣꯁꯦ ꯃꯥꯡꯗ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯀꯔꯝ ꯑꯗꯣ ꯀꯦꯔꯦꯛꯇꯔꯁꯦ ꯍꯥꯟꯅ ꯂꯨꯞꯁꯟꯕ ꯑꯃ ꯆꯪꯉꯤꯀꯣ ꯏꯁꯥꯅ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯁꯦ ꯀꯥꯎꯊꯣꯛꯆꯔꯒ ꯑꯩꯁꯦ ꯊꯣꯏꯕꯤꯅꯦꯅ ꯈꯟꯖꯔꯒ ꯑꯗꯨꯃꯥꯏꯅ ꯀꯦꯔꯦꯛꯇꯔꯁꯦ ꯂꯨꯞꯁꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯗꯩꯗꯤ ꯌꯥꯝꯅ ꯊꯕꯛꯇꯣ ꯌꯥꯝ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯕ ꯊꯕꯛ ꯃꯤ ꯑꯃꯅ ꯇꯧꯕꯗꯗꯤ ꯂꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯅ ꯋꯥꯕꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯁ ꯄꯥꯔꯠꯇꯣ ꯄꯥꯔꯠ 1ꯒꯤ ꯂꯥꯁ ꯄꯥꯔꯠꯁꯦ ꯗꯥꯕꯔꯨꯟꯅ ꯑꯩꯉꯣꯟꯗ ꯔꯦꯀꯣꯔꯠ ꯂꯧꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟda ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯕ ꯀꯥꯟꯗꯅꯦ ꯈꯪꯍꯧꯗꯦ ꯑꯗꯨꯝ ꯄꯤ ꯇꯥꯔꯛꯑꯦꯕꯀꯣ ꯂꯥꯁ ꯄꯥꯔꯠꯁꯦ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯊꯃꯣꯏꯗꯒꯤ ꯇꯧꯕꯅꯤꯅ ꯂꯥꯁ ꯄꯥꯔꯠꯇꯣ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯍꯥꯏꯗꯤ ꯅꯣꯛꯑꯝꯃꯒ ꯀꯞꯄꯛꯄ ꯖꯒꯥꯗꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯀꯟꯅ ꯋꯥꯕꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨ ꯉꯁꯥꯏ ꯁ꯭ꯇꯨꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯕꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯦ ꯁ꯭ꯇꯨꯗꯤꯑꯣꯁꯤꯅ ꯀꯥꯏꯗ ꯂꯩꯕꯅꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗꯒꯤꯀꯣ ꯃꯣꯏꯁꯨ ꯔꯦꯀꯣꯔꯠ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤꯒ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯁꯨ ꯁꯝꯂꯞꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯑꯃꯨꯛ ꯁꯝꯅꯀꯥꯏ ꯂꯩꯖꯕꯅꯦ ꯍꯧꯕ ꯃꯔꯛ ꯄꯩꯁꯥ ꯁꯝꯅꯀꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯕ꯭ꯂꯤꯛꯅ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯅ ꯑꯗꯨꯝ ꯔꯦꯀꯣꯔꯠ ꯇꯧꯕ ꯑꯗꯨꯅ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤꯖꯩ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯅ ꯁꯥꯠꯄꯤ ꯄꯥꯔꯠ 2ꯁꯦ ꯁꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯀꯩꯗꯧꯕꯒꯤ ꯇꯥꯜꯂꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯃꯌꯥꯝꯗ ꯇꯥꯛꯄꯤꯌꯨꯅ ꯁꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯤꯅꯤꯅ ꯑꯃꯔꯣꯝꯗꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯤ ꯇꯥꯜꯂꯤꯅꯣ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯄꯣꯏꯟ ꯑꯃꯅꯤꯗ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯁꯥꯠꯄꯤ 2ꯁꯦ ꯌꯥꯝꯅ ꯐꯖꯒꯗꯕ ꯋꯥꯔꯤꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯁꯥꯠꯄꯤ 1ꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯈ꯭ꯔꯤꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯃꯗꯨꯗ ꯄꯨꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯏꯃꯦꯛꯁ ꯌꯧꯔꯛꯑꯀꯥꯟꯁꯤꯗ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯂꯩꯔꯒ ꯊꯨꯡꯅꯩꯔ ꯊꯨꯡꯅꯗ꯭ꯔꯤꯔ ꯈꯤꯇꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯀꯃꯦꯟꯁ ꯃꯌꯥꯝ ꯄꯥꯝꯕꯁꯨ ꯍꯥꯏꯐꯦꯠ ꯎꯔꯦ ꯅꯪꯅ ꯁꯥꯠꯄꯤ 2ꯁꯤꯗ ꯀꯔꯤ ꯎꯠꯀꯗꯒꯦꯗ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯀꯥꯏꯋꯥꯏ ꯅꯨꯡꯁꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯀꯥꯏꯋꯥꯏ ꯅꯨꯡꯁꯤ ꯃꯣꯏꯅ ꯇꯧꯕ ꯉꯝꯕꯁꯦ ꯀꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯃꯤ ꯁꯤꯃ ꯑꯗꯨꯝ ꯎꯠꯂꯅꯤ ꯑꯗꯩ ꯀꯦꯔꯦꯛꯇꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤꯁꯤꯗ ꯃꯃꯥ ꯑꯃꯅ ꯃꯆꯥꯗ ꯀꯩ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯑꯗꯒꯤꯗꯤ ꯋꯥꯔꯛ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯎꯠꯄ ꯑꯗꯒꯤꯗꯤ ꯁꯤꯗ ꯄꯩꯁꯥ ꯄꯥꯏꯔꯛꯇꯕꯗꯩ ꯄꯥꯏꯈꯠꯂꯛꯄꯒꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯄꯨꯂꯞ ꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯃꯍꯥꯚꯥꯔꯠꯇ ꯄꯤꯛꯅꯤ ꯀꯌꯥ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯌꯥꯝꯕ ꯃꯍꯥꯚꯥꯔꯠꯐꯥꯎꯇꯤ ꯑꯩꯈꯣꯏ ꯀꯝꯄꯤꯌꯔ ꯇꯧꯖꯔꯣꯏ ꯇꯧꯗ꯭ꯔꯒꯁꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯂꯚꯀꯤ ꯑꯣꯏꯕ ꯐ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯃꯤꯛꯁ ꯑꯞ ꯇꯧꯕ ꯁ꯭ꯇꯣꯔꯤꯅꯤꯅ ꯃꯁꯤ ꯑꯗꯨꯝ ꯄꯥꯝꯅꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯁꯥꯠꯄꯤ 2ꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯑꯗꯨꯝ ꯆꯥꯎꯈꯠꯄꯁꯨ ꯑꯗꯨꯝ ꯑꯣꯏꯁꯅꯨꯅ ꯍꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯇꯥꯛꯄꯤꯌꯨ ꯇꯥꯡ 14 ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7ꯗ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯖꯒꯗꯕ ꯅꯪꯅ ꯁꯥꯠꯄꯤ ꯄꯥꯔꯠ 2 ꯑꯗꯨꯒ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯨ ꯃꯌꯥꯝꯁꯤꯗ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯅꯪꯅ ꯁꯥꯠꯄꯤꯒꯤ ꯇꯤꯝꯁꯦ ꯑꯇꯣꯞꯄ ꯄ꯭ꯔꯗꯛꯁꯟ ꯀꯔꯤ ꯇꯧꯕ ꯂꯩꯔꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯅꯪꯅ ꯁꯥꯠꯄꯤ 1 ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯦꯡꯅꯕ ꯑꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯑꯔꯣꯏ ꯃꯄꯥꯎ ꯁꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯅꯪꯅ ꯁꯥꯠꯄꯤ 1ꯁꯦ ꯁꯤꯁꯤ ꯄꯨꯊꯣꯛꯈꯤꯕ ꯆꯦꯅꯦꯜꯁꯦ VR ꯔꯦꯀꯣꯔꯠꯁ ꯑꯣꯏꯔꯦꯀꯣ ꯃꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯑꯩꯈꯣꯏꯅ ꯒꯣꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯑꯕꯅꯤꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯦꯝ ꯅꯝꯁꯨ ꯑꯍꯥꯟꯕ ꯄꯨꯊꯣꯛꯏꯁꯦ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯩꯌꯦꯕ ꯁ꯭ꯇꯤꯜ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯃꯥꯁꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯦꯕ
ꯋꯥꯔꯤꯁꯦ ꯐꯗꯤ ꯐꯖꯩ ꯑꯗꯣ ꯄꯟꯖꯔꯣꯏꯒꯤ ꯃꯤꯡ ꯃꯌꯥꯝ ꯁꯤꯁꯨ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗꯩꯅꯦ ꯃꯌꯥꯝ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯗꯩ ꯁꯨꯝ ꯄꯨꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯌꯦꯡꯅꯕ ꯑꯣꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯔꯣꯏꯕ ꯃꯄꯥꯎ ꯑꯗꯒꯤ ꯃꯇꯨꯡꯗ ꯅꯛꯅ ꯁꯥꯠꯄꯤ 1 ꯅꯛꯅ ꯁꯥꯠꯄꯤ 1 ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯅꯛꯅ ꯁꯥꯠꯄꯤ 2 ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯛꯄ ꯑꯍꯤꯡ ꯑꯗꯩ ꯑꯇꯩ ꯑꯇꯣꯞꯄ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯃꯤꯡ ꯄꯜꯂꯔꯣꯏꯒꯦ ꯄꯨꯊꯣꯛꯑꯝꯗꯥꯏꯗ ꯇꯤꯖꯔꯗꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦ ꯊꯃꯣꯏ ꯅꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯤꯆꯔꯁꯤ ꯌꯥꯝ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯦ ꯍꯪꯕ ꯐ꯭ꯌꯨꯆꯔꯗ ꯁꯤꯅꯦꯃꯥ ꯄꯨꯊꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕꯤꯕ ꯍꯦꯔꯣ ꯍꯦꯔꯣꯏꯟꯁꯨ ꯃꯁꯛ ꯂꯣꯏꯅꯃꯛ ꯐꯖꯩ ꯑꯗꯨꯅ ꯁꯤꯅꯦꯃꯥꯒꯨꯝꯕ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯕꯤꯕ꯭ꯔꯥ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯃ ꯑꯣꯏꯅ ꯗ꯭ꯔꯃꯥ ꯄ꯭ꯂꯁ ꯐꯤꯂꯝ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯄꯨꯊꯣꯛꯄꯩꯗꯤ ꯑꯗꯨꯝ ꯍꯦꯔꯣ ꯑꯩꯈꯣꯏ ꯀꯨꯝꯗꯕꯗꯤ ꯈꯪꯉꯦ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯑꯗ ꯍꯧꯖꯤꯛꯁꯦ ꯀꯃꯔꯁꯤꯌꯦꯜꯂꯤꯁꯨ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪꯁꯨ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅ ꯑꯗꯒꯤ ꯍꯦꯔꯣ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯅꯔꯒ ꯆꯍꯤ 1.5 2ꯁꯤ ꯃꯅꯨꯡꯗ ꯍꯦꯛꯇ ꯗꯤꯁꯀꯁꯇꯤ ꯇꯧꯅꯩ ꯄꯨꯊꯣꯛꯄꯗ ꯕꯠ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯍꯥꯏꯁꯦ ꯁꯨꯝ ꯄꯩꯁꯥ ꯆꯪꯕꯅꯤ나 ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯟ ꯂꯩꯔꯒꯁꯨ ꯈꯣꯡꯊꯥꯡꯃꯛꯇꯤ ꯊꯥꯡꯖꯤꯜꯂꯛꯇ꯭ꯔꯤ ꯊꯥꯡꯖꯤꯜꯂꯛꯀꯅꯦꯅꯗꯤ ꯊꯥꯖꯩ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯋꯥꯔꯤꯁꯦ ꯄꯥꯝꯅꯔꯦ ꯀꯥꯏ ꯁꯨꯝ ꯈꯜꯂꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯔꯒ ꯃꯁꯤꯒꯨꯝꯕ ꯁ꯭ꯇꯣꯔꯤꯁꯦ ꯐꯤꯂꯝꯗ ꯄꯨꯊꯣꯔꯛꯄꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯖꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯖꯒꯦꯅꯁꯨ ꯑꯗꯨꯝ ꯈꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯑꯣ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯁꯥꯠꯄꯤ 1 ꯃꯌꯥꯝ ꯇꯥꯕꯤꯔꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯖꯦꯁꯟ ꯄꯤꯕꯤꯌꯣ ꯁꯤꯅꯦꯃꯥ ꯄꯨꯊꯣꯛꯄ ꯐꯖꯅꯤ ꯅꯠꯇ꯭ꯔꯒ ꯐꯖꯔꯣꯏ ꯍꯦꯔꯣ ꯍꯦꯔꯣꯏꯟꯁꯦ ꯃꯣꯏ ꯑꯗꯨꯝ ꯀꯨꯝꯕꯗ ꯐꯖꯅꯤ ꯅꯠꯇ꯭ꯔꯒ ꯐꯖꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩ ꯍꯦꯔꯣ ꯍꯦꯔꯣꯏꯟꯗ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯒꯦꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯂꯩꯌꯦꯗꯅꯀꯣ ꯑꯗꯨꯅ ꯑꯄꯥꯝꯕ ꯍꯦꯔꯣꯏꯟ ꯑꯃꯈꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯗꯤ ꯂꯩ ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯄꯈꯩꯁꯦ ꯂꯣꯏꯅꯃꯛ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯩ ꯑꯦꯛꯇꯤꯡꯁꯤꯁꯨ ꯁ꯭ꯀꯤꯜꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯌꯛ ꯌꯛ ꯂꯥꯎꯅ ꯄꯥꯝꯖꯕꯗ ꯕꯤꯖꯨ ꯑꯩꯅ ꯑꯗꯨꯝ ꯈꯣꯏꯗꯥꯖꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯕꯤꯖꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯔꯣꯏꯟꯅꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯦꯔꯣ ꯑꯃꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯕꯨꯡꯉꯥꯏꯀꯨꯞ ꯃꯥꯟꯅꯩꯌꯦ ꯁꯤꯗꯤ ꯑꯗꯣ ꯄꯤꯛꯏꯀꯥꯟꯗꯒꯤ ꯑꯗꯨꯝ ꯉꯥꯎꯖꯔꯛꯑꯦꯕ ꯌꯥꯝ ꯕꯨꯡꯉꯥꯏꯀꯨꯞꯁꯦ ꯍꯥꯏꯗꯤ ꯅꯍꯥ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯩꯗꯣ ꯃꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯣ ꯅꯍꯥ ꯑꯣꯏꯔꯣ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯄꯥꯝꯅꯩ ꯈꯪꯗꯦ ꯑꯗꯨꯒ ꯀꯣꯏꯁꯟ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯃꯅꯤꯄꯨꯔꯤꯁꯦ ꯍꯥꯟꯅ ꯌꯦꯡꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯑꯗꯨꯝꯇꯪꯒ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯣ ꯑꯁ, ꯚꯤꯗꯤꯑꯣ ꯍꯥꯎꯋꯦ. ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯃꯤꯁ ꯇꯧꯗꯦ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦ ꯊꯦꯡꯛ ꯌꯨ ꯒꯨꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯦꯡꯕꯗ ꯑꯗꯣ ꯃꯥꯁꯦ ꯆꯥꯕ ꯈꯛꯇꯪ ꯍꯟꯊꯍꯜꯂꯗꯤ ꯕꯣꯗꯤꯗꯣ ꯈꯤꯇꯪ ꯍꯟꯊꯗꯧꯅꯦ ꯃꯥꯁꯦ ꯑꯕ꯭ꯔꯥꯜꯗꯣ ꯅꯪ ꯆꯥꯕ ꯈꯤꯇꯪ ꯍꯟꯗꯣ ꯑꯩꯗꯣ ꯑꯗꯨꯒ ꯍꯟꯗꯛ ꯀꯗꯥꯃꯥꯏꯅ ꯊꯥꯒꯠꯂꯛꯄ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠ ꯆꯥꯕꯒꯤ ꯑꯗꯣ ꯑꯩ ꯆꯥꯔ ꯑꯃꯗꯤ ꯄꯥꯝꯃꯦ ꯑꯩ ꯑꯩꯈꯣꯏ ꯃꯥ ꯊꯣꯛꯂꯛꯑꯀꯥꯟꯗꯀꯣ ꯆꯥꯔ ꯁꯦꯝꯕꯒꯤꯁꯨ ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯍꯥꯏꯕꯁꯨꯀꯣ ꯑꯗꯨꯒ ꯆꯥꯔ ꯑꯃꯁꯨ ꯑꯩ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯩ ꯃꯅꯤꯄꯨꯔꯤꯁꯦ ꯃꯤꯛꯁ ꯑꯣꯏꯅꯀꯣ ꯆꯥꯕꯒꯤꯁꯨ ꯊꯥꯒꯠꯂꯦ ꯀꯣꯏꯕꯒꯤꯁꯨ ꯂꯣꯏ ꯊꯥꯒꯠꯂꯦꯕ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯥꯖꯀꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯐꯨꯗ ꯒꯥꯔꯗꯦꯟꯁꯤꯗ ꯂꯥꯛꯄꯅꯤꯅ ꯃꯥꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯌꯦꯡꯊꯣꯛꯎꯔꯁꯦ ꯄꯨꯟꯅ ꯑꯝꯇ ꯆꯥꯃꯤꯟꯅꯔꯁꯤ ꯁꯂꯥꯗ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏ ꯆꯤꯀꯟ ꯁꯂꯥꯗ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯎꯒꯦ ꯆꯤꯀꯟ ꯁꯂꯥꯗ
ꯑꯗꯣ ꯇꯥꯆꯧꯔꯦꯟ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯔꯥꯁꯤꯗ ꯍꯧꯕ꯭ꯔꯣ ยำหอกแร่ด้วยเปลี่ยนชื่อตัวเองที่ร่วมกันภาพนี้ที่ไม่หันที่จะฮับปี้เนี่ยเตาดีสิโล ꯑꯗꯣ ꯊꯣꯏꯕꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁ เฮามันไปดุ ꯊꯥꯡꯒꯠꯂꯦ ꯃꯌꯥꯝꯗꯤ ꯍꯧꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ like subscribe and share